Matamgi Manipuri Wari ki YouTube channel asubu tabiriba kwai pumnamakpu taramna okjari. Ngasi muk taminarasi Aphaobi ahum suba tangka. Lingthoina aikhoi maraksida oramladi aisu phajana hana hainidana yadragana yadabagi thabak tau taridana. Lingthoi gi lichattu thaja renu leisi hainadaba horai. Kaino lingthoina khallise kaina khanba horai. Leisi lembi lingthoina paisa paire kaina mukliba napaldo thudekningba phaurai. Wakhalda khalli dadamana pamido aigo oramladi phani. Aina dadamba pamdrasu. Lingthoi se aingonda kaidoba ngamga habdo yengningi. Natraga dadambada phasna hairaga lingthoi gi maru se thudik haningkreda. Mai wangang singa masa ase yam hawkhidrida. Leisi lembi phuk hagolai kemta hairamdana chatki. Thajare nusu lingthoi gi mawongduda hainadraduna adumak tholai. Lingthoi class 2 gi wal oiba nupi singa sanga toba horakre. Leisi lembi gari parking dagi gari do inthoklaga thodorai. Gari gi gatekeeper duna leisi lembi bu khami. Ibema nupa amana lairikse nangonda amukta pibiyu hairami. Gari number se hairambaduda ibema na gari se hek thodorakpaduda khamjabani. Leisi lembi karimta khumde lairikto lawsalli aduga mayum tamna adumak halakle. Mayum hek yaubaga phamungda longna tai. Ngahak tumtharuroba matungda hagolai. Phone da message ama lerami. Feel my love. Next message ama mulai. Somda lairik ama gatekeeper gi tadaduna piraadi. Lairik tugi mayaida karigumba ama thaduna leramgani. Madu paraga nokpa ngambra mukta yengbiyo. Leisi lembi lairik to prap hangtoktuna yengi. Notes ama. Smile please. Message ama muk paisilai. Smiling is the elixir of life and love ne. Aduna haijabane. Leisi lembi kaino khangdrabasu masak khangdraba mishaktuna plan amaga loinena mabu noknaba honarakududa haifet nufet ti tawkre. Message reply di pide asumna kana oramgadagi khallaga leisi wakhalda khanjanana mabu momon no onba ngamba nupado kanano haiduna mud amada laikre. Mathangi numitni nongdamba leisi lembi gi manakta prap changlei. Damba aroiba thauna da harai. Leisi lembi aingonda lana urido amukta ubigano please phajana loina se ichanupi gumbane nangse nangna aibo hiram kudimakta lana adum lauribido ai nuaite. Leisi lembi ngasi di normal da kemta khandana harai. Aya dadamba ai kemta khandi ai su kemta khande haiba aina sum khanta howdabagi haibadune. Dambana aduneba ado ngasi daidi phajana dum loinarasiko. Thajare nusu hek changlakpa tanja tare. Dambana phare dudi namanabi kaisu lae ngasi daidi aingonda lana khalanuko friend na moina dum khangnarasiko. Hoi dadamba. Thajana amu says yadeko wari ga tawthalermiko. Leisi lembina aduinate he dadambana friend oise hairamine. Aidi khangbu khangine jara ngangjilamaga thokriningo. Renuna amu o jara hairamiba. Ahum to ngahak punna nokminai aduga wari sanaraga leiringai tanja aduda lingthoi chekpido paisilai. Lingthoina thaja sawyade noigi phampham se aikhoina mu phamba tarine. Thajana kaisu kaideda phamu akhoidi mathangi sida dum phamuge. Renu su thajasu lingthoigi mawongdo manaba tanduna next ki bench ta phami. Leisi lembi karimta hagote adum phamaga lei. Lingthoina leisia kaidore akhoi phamage hagolodana thaja hoidi maningda phamkhre. Lingthoi namanabi loinabada nature do khara luna punba tamu. Noi family se paisa yamna pairamba yai ado aingondadi darkar tade aduga ben se aina hana phamambane phajana hairaga phamga habadi phamu kasu kaide aduga usit thawoidabagi mongda hairaga phambadine aina yaro
ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯃꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯂꯩꯁꯤ ꯉꯥꯡꯅꯕ ꯇꯜꯂ ꯃꯥꯜꯂꯦ ꯃꯅꯤꯡꯗ ꯀꯨꯝꯊꯈꯤ꯫ ꯂꯤꯡꯊꯣꯏꯅ ꯀ꯭ꯂꯥꯁꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯀꯅꯥꯝꯇꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ, ꯑꯩꯅ ꯂꯣꯏꯅ ꯅꯩꯈꯥꯏꯗꯣꯏꯅꯤ꯫ ꯂꯩꯁꯤ ꯇꯥꯔꯁꯨ ꯈꯨꯝꯗꯦ, ꯑꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯕ ꯌꯥꯄꯣꯟꯇꯦ ꯈꯟꯗꯨꯅ ꯂꯤꯡꯊꯣꯏ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯣꯏꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯁꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ? ꯎꯁꯤꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯃꯤꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ, ꯁꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ? ꯅꯣꯏꯅ ꯁꯥꯎꯔꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯟꯗꯛꯇꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯐꯨꯠꯕꯣꯜ ꯀꯥꯎꯈꯤꯕꯗꯣ, ꯑꯌꯨꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯨꯛꯇꯪꯗ ꯐ꯭ꯔꯤ ꯀꯤꯛ ꯀꯥꯎꯕꯒꯨꯝ ꯀꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯤꯡꯊꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯁꯤꯅ, ꯂꯤꯡꯊꯣꯏ ꯅꯪ ꯀꯔꯤ ꯄꯥꯝꯃꯤꯅꯣ? ꯑꯗꯨꯝ ꯍꯥꯏꯌꯣ, ꯑꯁꯦꯡꯕꯗꯣ ꯉꯥꯡꯅꯁꯤ, ꯅꯨꯡꯉꯥꯏꯅꯗꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤ? ꯆꯣ ꯂꯥꯏꯔꯕꯤ ꯃꯥꯜꯂꯤ ꯅꯁꯛꯇꯣ, ꯑꯩꯉꯣꯟꯗꯒꯅꯦ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯂꯤꯡꯊꯣꯏꯒꯤ ꯃꯈꯣꯡꯗꯨꯗ ꯈꯪꯅꯦꯠ ꯅꯦꯠꯁꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯥ? ꯂꯤꯡꯊꯣꯏ ꯍꯣꯏꯒꯤ ꯇꯤꯝꯗꯨ ꯂꯩꯁꯤꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯀꯥꯏ ꯆꯦꯟꯅꯈꯤ꯫ ꯂꯤꯡꯊꯣꯏ ꯅꯥꯃꯟꯕꯒꯤ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ, ꯃꯌꯥꯝꯗꯨꯁꯨ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯁꯥꯎꯃꯟꯕꯗꯒꯤ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯒꯦꯠꯇ ꯂꯦꯇꯔ ꯑꯃꯃꯨꯛ ꯄꯤꯔꯛꯏ ꯒꯦꯠ ꯀꯤꯄꯔ ꯑꯗꯨꯅ꯫ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯏꯔꯛꯏ, ꯍꯣꯔꯦꯟ ꯀꯃꯔꯁꯀꯤ ꯒ꯭ꯔꯥꯎꯟꯗ ꯑꯃꯨꯛꯇ ꯌꯦꯡꯉꯝꯃꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯃꯔꯁꯀꯤ ꯒ꯭ꯔꯥꯎꯟꯗ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯐꯨꯔꯤꯠ ꯌꯦꯂꯣ ꯂꯤꯠꯄ ꯃꯌꯥꯝ ꯑꯃꯅ ꯂꯥꯏꯟ ꯑꯞ ꯇꯧꯗꯨꯅ ꯐꯨꯔꯤꯠꯁꯤꯡꯗꯨꯗ ꯐꯤꯜ ꯃꯥꯏ ꯂꯚ ꯍꯥꯏꯅ ꯃꯌꯦꯛ ꯑꯃꯃꯝ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯥꯎꯔꯝꯕꯁꯤꯡꯗꯨ ꯈꯔ ꯐꯥꯊꯔꯒ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯊꯥꯔꯛꯏ꯫ ꯂꯩꯁꯤ ꯃꯦꯁꯦꯖꯇꯣ ꯄꯥꯏ, ꯑꯗꯨꯒ ꯑꯥꯔꯁꯀꯤ ꯒꯦꯠꯇ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯛꯑꯣ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁꯨꯠ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯀꯥꯔꯗ ꯀꯥꯈꯠꯈꯤ꯫ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯈꯨꯠꯇꯨ ꯊꯤꯡꯗꯣꯛꯇꯨꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯂꯩꯁꯤ ꯅꯨꯄꯥꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯔꯒ ꯃꯉꯣꯟꯗ ꯈꯥꯏꯕꯗꯨꯗ ꯅꯣꯛꯆꯩ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ ꯍꯧꯔꯛꯈꯤ ꯂꯩꯁꯤꯒꯤ ꯊꯃꯣꯏꯗ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯒꯤ ꯏꯪꯂꯕ ꯁꯍꯨꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯁꯍꯨꯝꯗꯨꯅ ꯍꯦꯛ ꯀꯜꯂꯝꯕ ꯊꯃꯣꯏꯗꯨꯁꯨ ꯑꯃꯨꯛ ꯅꯣꯛꯊꯣꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯊꯣꯏꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯂꯤꯡꯊꯣꯏꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯔꯛꯇꯨꯅ ꯑꯃꯨꯛ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯂꯥꯟꯅ ꯂꯧꯕ ꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯊꯣꯏ ꯑꯃꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯈꯤ꯫ ꯊꯥꯖꯅ, ꯂꯤꯡꯊꯣꯏ ꯅꯪꯅ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇꯧꯕ ꯃꯑꯣꯡꯗꯨꯕꯨ ꯀꯩꯅꯣ? ꯀꯤꯕꯨ ꯀꯤꯖꯩꯅꯦ, ꯄꯨꯔꯥ ꯕꯦꯠ ꯅꯨꯄꯤꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ꯫ ꯂꯤꯡꯊꯣꯏꯅ, ꯌꯥꯔꯦꯍꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯅꯨ, ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯤꯖꯥꯠꯅꯤ ꯈꯜꯂꯨꯔꯒ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯃꯨꯛ, ꯃꯇꯨꯡꯗꯗꯤ ꯁꯥꯎꯅ ꯌꯥꯄꯣꯟꯇꯦ, ꯑꯃꯨꯛꯇꯤ ꯌꯥꯎꯈ꯭ꯔꯦ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯀꯔꯤꯕꯣꯏ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯨꯠ ꯑꯃꯨꯛꯇꯤ ꯌꯥꯎꯈ꯭ꯔꯦ꯫ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ, ꯍꯣ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯦ꯫ ꯂꯤꯡꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯤꯄꯤꯟꯒ ꯅꯣꯡꯗꯝꯕꯒ ꯒꯦꯠꯇ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ナカꯑꯃꯗ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯤꯄꯤꯟꯅ, ꯊꯥꯖ ꯀ꯭ꯂꯥꯁ ꯂꯣꯏꯅꯔꯕꯣ ꯅꯣꯏ ꯃꯔꯤꯃꯛ? ꯍꯥ? ꯂꯤꯡꯊꯣꯏ ꯂꯝꯕꯤꯗꯣ ꯊꯩꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯀꯤꯄꯤꯟꯅ, ꯂꯤꯡꯊꯣꯏ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏ ꯎꯔꯒ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ ꯀꯩꯗꯧꯔꯒꯦ? ꯊꯥꯖꯅ, ꯗꯥ ꯀꯤꯄꯤꯟ ꯂꯣꯏꯔꯦ, ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯏꯅꯦ꯫ ꯉꯁꯤꯗꯤ ꯅꯣꯏ ꯃꯔꯤꯃꯛ ꯃꯤꯅꯤꯠ 10 ꯃꯨꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯣꯡꯗꯝꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯑꯃ ꯂꯩꯕ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ꯫ ꯊꯥꯖꯅ, ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ, ꯂꯩꯁꯤꯂꯦꯝꯕꯤꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯕꯅꯦ꯫ ꯅꯣꯡꯗꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯉꯝꯗꯕꯗꯣ ꯂꯩꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯗꯝꯕ ꯌꯥꯝ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯥ? ꯃꯁꯥ ꯉꯝꯗꯦꯕ? ꯀꯩꯅꯣ? ꯉꯁꯥꯏꯅ ꯍꯜꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯗꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ, ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ ꯗꯥꯗꯝꯕ꯫ ꯀꯤꯄꯤꯟꯅ ꯑꯃꯨꯛ, ꯃꯌꯥꯝ ꯂꯩꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯍꯥꯏ, ꯑꯗꯣ ꯀꯥꯟꯇꯤꯟꯗ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯃꯤꯟꯅꯔꯨꯁꯦ, ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯥꯟꯅꯁꯦ꯫
ꯊꯥꯖꯅ ꯍꯣꯏ ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏ ꯀꯦꯟꯇꯤꯟꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯀꯤꯄꯤꯟꯅ ꯃꯔꯨ ꯑꯣꯏꯅ ꯉꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯂꯩꯁꯤꯂꯦꯝꯕꯤꯒ ꯂꯤꯡꯊꯣꯏꯒꯗ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ ꯂꯤꯡꯊꯣꯏꯅ ꯌꯥꯔꯅꯤꯗ ꯁꯦꯡꯗꯣꯛꯇ꯭ꯔꯁꯨ ꯀꯤꯄꯤꯟꯅ ꯅꯠꯇꯦ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯅꯍꯥꯅꯤꯅ ꯁꯨꯝ ꯄꯪꯂꯥꯡꯗ ꯂꯥꯡꯕꯗꯣ ꯅꯣꯏꯅ ꯂꯥꯟꯅ ꯎꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯤ ꯑꯗꯨꯒꯤꯅꯤ ꯅꯣꯡꯗꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯕꯗꯨꯗ ꯀꯤꯄꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯤꯗꯣ ꯍꯥꯏꯔꯣꯗꯅ ꯍꯧꯗꯣꯛꯄꯗ ꯑꯩꯅ ꯍꯧꯗꯣꯛꯄꯤꯔꯦ ꯅꯣꯡꯗꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯕꯗꯤ ꯊꯣꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯀꯤꯄꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯂꯦꯝꯕꯤ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯁꯦꯡꯗꯣꯛꯀꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯗꯝꯕꯁꯦ ꯍꯣꯏ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯅꯣꯇꯤ ꯑꯣꯏꯕꯗꯤ ꯃꯥꯟꯕꯅꯦ ꯑꯗꯨꯕꯨ ꯐꯦꯁ ꯏꯁ ꯗ ꯏꯟꯗꯦꯛꯁ ꯑꯣꯐ ꯃꯥꯏꯟ ꯍꯥꯏꯔꯒꯁꯨ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯌꯥꯗꯦ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅ ꯄꯦꯟꯕ ꯎꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯪꯅ ꯂꯥꯟꯅꯗ ꯎꯔꯒ ꯂꯩꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯂꯩꯁꯤ ꯑꯌꯥ ꯗꯥ ꯀꯤꯄꯤꯟ ꯑꯩ ꯀꯩꯝꯇ ꯈꯟꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯂꯩꯁꯤꯂꯦꯝꯕꯤ ꯁꯤꯗꯒꯤꯗꯤ ꯂꯥꯟꯅ ꯂꯧꯅꯔꯔꯣꯏꯁꯤꯀꯣ ꯑꯗꯨꯒ ꯂꯤꯡꯊꯣꯏ ꯅꯪꯁꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯣꯀꯣ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯏꯊꯣꯡꯅ ꯂꯥꯟꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯤꯡꯊꯣꯏꯗꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯋꯥꯍꯩꯗꯨꯕꯨ ꯆꯤꯝꯕꯥꯜꯅ ꯌꯥꯅꯤꯡꯕ ꯁꯥꯗꯨꯅ ꯃꯔꯧ ꯊꯥꯡꯕ ꯋꯥꯍꯩꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯗꯥꯗꯝꯕ ꯑꯩ ꯗꯥꯗꯝꯕꯕꯨ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯒꯦ ꯑꯗꯨꯕꯨ ꯗꯥꯗꯝꯕꯒꯤ ꯏꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯑꯩꯒ ꯅꯛꯅꯕ ꯃꯤꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯑꯩ ꯃꯗꯨꯃꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏꯌꯦ ꯀꯤꯄꯤꯟꯅ ꯑꯃꯨꯛ ꯍꯥ ꯂꯤꯡꯊꯣꯏ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯁꯜꯂꯛꯀꯅꯨꯗ ꯑꯩꯅ ꯀꯩꯁꯨ ꯑꯣꯏꯍꯜꯂꯣꯏꯁꯦ ꯅꯪꯒ ꯅꯛꯅꯕ ꯃꯤꯗꯣ ꯃꯥꯅ ꯃꯤꯠꯌꯦꯡ ꯁꯨꯛꯇꯥ ꯇꯥꯍꯜꯂꯣꯏꯁꯦ ꯂꯤꯡꯊꯣꯏꯅ ꯗꯥꯗꯝꯕ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯑꯗꯨꯃꯗꯤ ꯌꯥꯕꯤꯌꯨꯀꯣ ꯅꯣꯡꯗꯝꯕꯁꯨ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯅ ꯌꯥꯅꯤꯡꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩ ꯀꯩꯝꯇ ꯈꯜꯂꯣꯏꯁꯦ ꯅꯪꯒ ꯅꯛꯅꯕ ꯃꯤꯗꯣ ꯑꯩ ꯀꯔꯤꯝꯇ ꯈꯜꯂꯣꯏ ꯊꯃꯣꯏꯅꯁꯨ ꯌꯥꯔꯣꯏꯌꯦ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯗꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯤꯀꯨꯞꯇꯨꯗ ꯃꯥꯌꯣꯛꯅꯖꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯅ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩꯗꯒꯤ ꯂꯨꯝꯅ ꯂꯩꯈꯤꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯟꯕ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯁꯦꯡꯗꯣꯛꯅꯕ ꯂꯣꯏꯔꯒ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯃꯕꯨꯡ ꯃꯧꯄꯥ ꯃꯆꯦ ꯃꯆꯟꯒꯨꯝꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯣꯏꯅꯁꯤ ꯍꯥꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯛꯏ ꯂꯤꯡꯊꯣꯏꯁꯨ ꯅꯣꯡꯗꯝꯕꯕꯨ ꯃꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯔꯣꯏ ꯃꯕꯨꯡ ꯑꯣꯏꯅ ꯈꯜꯂꯒꯦ ꯈꯜꯂꯕꯁꯨ ꯋꯥꯈꯜꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯊꯃꯣꯏꯗꯣ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯅ ꯂꯩꯔꯤ ꯅꯣꯡꯗꯝꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯪꯖꯔꯤ ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯡꯗꯝꯕ ꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯕ ꯇꯤꯟꯅꯅꯤꯡꯕ ꯄꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯅꯣꯡꯗꯝꯕꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯃꯠꯇ ꯄꯣꯛꯇꯦ ꯁꯨꯞꯅꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯁꯦꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯅꯠꯇꯅ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯃꯥ ꯄ꯭ꯔꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯁꯤꯜꯂꯤ ꯃꯃꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯉꯁꯥꯏꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅ ꯍꯧꯔꯛꯄ ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯔꯛꯏꯕ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯃꯃꯥ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯡꯉꯛꯄ ꯇꯧꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯨꯔꯤꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯂꯣꯏꯅꯒꯗꯕꯅꯤ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯍꯥꯏ ꯁ꯭ꯃꯥꯏꯂꯤꯡ ꯂꯩꯁꯤꯂꯦꯝꯕꯤ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯁ꯭ꯃꯥꯏꯂꯤꯡ ꯀꯥꯏꯅ ꯍꯦꯛ ꯃꯥꯕꯨ ꯅꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯟꯕꯗꯤ ꯍꯧꯔꯛꯏ ꯑꯃꯨꯛꯀꯁꯨ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯇꯥꯏꯝ ꯇꯨ ꯔꯤꯄ꯭ꯂꯥꯏ ꯂꯩꯁꯤꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯣ ꯄꯥꯔꯝꯂꯒ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯗꯨꯀꯥꯟꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯦꯁꯦꯖ ꯄꯦꯛ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯦꯁꯦꯖꯇꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏ ꯁ꯭ꯃꯥꯏꯂꯔ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯏ ꯍꯥꯏ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯤꯌꯦ ꯑꯣ ꯈꯪꯉꯨꯔꯅꯨ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯁꯤ ꯌꯥꯕ꯭ꯔꯣ
Yaye, kaisu kaidiye. Okay. Aisu den college ta tame. Aina nangse masak khangna message tharakpane. Nahan board kida nangi number se note hobane. Eh, kaigi aigi number di note riba. Sum friend oningbagi. Oh. Ado, aigi mingdi khangabo. Khangde. Oh, nungsiba kawe. Mayamna adum ba haina su khangnaye. Oh, yam phajaye. Mingadi minungsiga yam charamdong maliko. Oh, karabudi chawe. Haima. Oh. Ado, aidi 6th semester ni. Nang di 2nd semester. Aina senior kardi ore ko. Hoi, oire. Adudi daba korage ko. Friend oresu ahanda ming ko base nungai tiba. Nupadugi wakal da sukali. Asuk jamjakraba nupise magi wakal sidita singna kalakpa phaw. Nupaduna. Oh, yayi ming adum kaurasu. Nungai ti. Oh, hoi. Yadrabanina nangna kauge habado adum kauro. Adudi kaurage ko. Daba college nungtigi kabro. Kayi. Oh. Adudi noma thengnasiko. Laisilembi miduna thengnasi hairakpududa yaningde masak masasu khangnadabaduda. Hoi, yabudi yayi. Ado aidi masak khangnadaba mise kaya kauna ngangnadeda. Haidi aise masagi oine wa khara ngangthokpa haitaba haitare. Masak khangnadoini kaino. Oh, hoi, aduidi yayi. Ado ai thaba amta taruge ko. Kona message tharake. Laisilembi message to handre. Laisilembi machinda solaga lehawi. Is. Aina message am hanjani muga taraga lehawi wanida. Khangni. Mathangda dine message ka chuan halo. Mawwa lawthi. Nungdang pung 4 da message ama lai. Hi smiling. Laisilembi message to paraga hande TV adum yengnaga lei. Amuka su lai. Kedaurage reply tarokta Laisilembi sunghan hande. Phone do pocketa hapchinkre. Nupaduna message mathang manga tara tharai. Laisilembi nungdang pung 10 makai tarakpa adwaida bathroom da changlai. Phone do pocketagi lawthoktuna table da thamge tawi. Padriba message 10 lerambaduda ngakna yengi message sing do paba horai. Chak charabo. Kedaurige lari pariro. Hoi, thabak chilladi kona tharo. Kedaurige dudangdi khumaningi. Thabak yamna chillibro natraga message reply penindiro. Pung 10 tare. Loidribro lari paba. Phare, loiraga piro uko. Ai ngairamdoine. Good night phawbudi haramuko. Aidi nangi reply prakti phawba thengasu thengna ngairamdoini ko. Friend nina message ama phawbudi hanbirakpa yabani ko. Laisilembi message singdo paramlaga masak to kanano karino khangdabaduda message reply pidre. Laisilembi na as nopu nokninge mi singse message ga pangtha thajile reply ga amani piru ya bajana tene. Laisilembi matam dusu thengjilakpaduda message reply pidana adumak tumthaki. Nungsibadi laisigi reply ngaina pung ama tarakpa adwaida tumki. Mathangi numitni Laisilembi college laktuna thaja renu lingthoi ngairi. Nongdamba kipinsu laktuna college ge akoibada chatlaga lei. Nongdamba pocketagi phone da lawthoktuna message ama type tawi. College la abo. Laisilembi su mathanta sum boring chuna phamlambadagi message to lakpaduda masado khara tekhatli. Message hansira haloisira khalli adubu matangduda mathanta su leibaduda ngayak fresh oithokpo oina message tu gi reply iba horai. Lae danu sibadi lakpro. Aisu lae. Oh. Ado nang kaida leige. Aidi room number 18 da imanabi kai ngairiye. Nongdamba kipinda kujinna si library yengona kipinda room number 18 lomda haifet chatuna yengi.
ꯂꯩꯁꯤꯂꯦꯝꯕꯤ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯂꯩꯔꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯨꯡꯁꯤꯕꯅ ꯑꯣ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯊꯣꯛꯑꯣꯀꯣ꯫ ꯍꯣꯏꯗ ꯅꯨꯡꯁꯤꯕ꯫ ꯑꯗꯣ ꯑꯩ ꯃꯦꯁꯦꯖ ꯀꯣꯟꯅ ꯊꯥꯔꯛꯇꯣꯏꯅꯤꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯟꯗꯛꯁꯨ ꯃꯁꯥꯗꯣ ꯏꯒꯣ ꯑꯃ ꯂꯥꯛꯏ꯫ ꯏꯁ ꯑꯩꯅ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯖꯅꯤꯡꯕꯒ ꯁꯨꯝ ꯇꯥꯍꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯍꯟꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯦꯠ ꯂꯥꯎꯈ꯭ꯔꯦ꯫ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯊꯥꯖ ꯔꯦꯅꯨ ꯂꯤꯡꯊꯣꯏꯁꯨ ꯃꯊꯪ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯤꯡꯊꯣꯏ ꯊꯥꯖ ꯔꯦꯅꯨ ꯂꯥꯛꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯅꯣꯡꯗꯝꯕꯒ ꯀꯤꯄꯤꯟꯒꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯍꯟꯗꯛꯇꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤꯗꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯗꯝꯕ, ꯗꯥ ꯀꯤꯄꯤꯟ꯫ ꯅꯣꯡꯗꯝꯕꯅ ꯉꯁꯤꯗꯤ ꯏꯆꯜ ꯃꯌꯥꯝꯁꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯕ? ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯗꯥꯗꯝꯕ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ, ꯃꯃꯥꯅ ꯑꯣꯝꯂꯦꯠ ꯇꯧꯔꯒ ꯈꯔ ꯆꯥꯔꯛꯑꯦ꯫ ꯊꯥꯖꯅ ꯑꯩꯗꯤ ꯍꯋꯥꯏ ꯆꯥꯔꯛꯑꯦ ꯗꯥꯗꯝꯕ꯫ ꯔꯦꯅꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯍꯪꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ, ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ, ꯍꯥꯎꯇꯦ꯫ ꯔꯦꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯝꯅ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯗꯤ ꯏꯄꯥ ꯏꯄꯨꯅ ꯏꯁꯥ ꯀꯟꯈꯠꯂꯦ ꯍꯥꯏꯕ ꯄꯦꯔꯨꯛꯇꯣ ꯀꯥꯡꯁꯨ ꯐꯖꯅ ꯇꯧꯔꯒ ꯆꯥꯔꯛꯑꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯗꯝꯕꯅ ꯑꯗꯨꯗꯤ ꯑꯁꯦꯡꯕꯩꯁꯨ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤꯅꯦ꯫ ꯑꯗꯨꯒ ꯂꯤꯡꯊꯣꯏ ꯑꯌꯨꯛꯇ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯂꯥꯛꯑꯣ, ꯑꯣꯝꯂꯦꯠꯇꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ, ꯅꯁꯥꯗꯣ ꯁꯣꯛꯀꯅꯤ꯫ ꯆꯥꯛ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯕꯁꯤꯅꯅꯦ ꯏꯁꯥ ꯐꯗꯣꯏꯅꯤ꯫ ꯑꯁ ꯗꯥꯗꯝꯕ ꯆꯥꯅꯤꯡꯗꯤꯌꯦ, ꯑꯣꯝꯂꯦꯠꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯀꯤꯄꯤꯟꯅ ꯑꯃꯨꯛ ꯑꯣ ꯅꯁꯛꯇꯣ ꯌꯦꯔꯨꯝ ꯃꯀꯨ ꯃꯥꯜꯂꯤꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦꯅꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯂꯤꯡꯊꯣꯏꯁꯨ ꯌꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯂꯦꯝꯕꯤ ꯑꯃꯗꯤ ꯅꯣꯡꯗꯝꯕꯒꯤ ꯃꯔꯛꯇꯁꯨ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯈꯤ꯫ ꯂꯤꯡꯊꯣꯏꯁꯨ ꯅꯣꯡꯗꯝꯕꯒ ꯅꯛꯁꯤꯟꯅꯔꯕꯅꯤꯅ ꯆꯤꯝꯕꯥꯜꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯕꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯂꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯀꯃꯥꯏꯅꯁꯨ ꯅꯨꯡꯁꯤꯔꯣꯏ? ꯅꯛꯅ ꯂꯣꯏꯅꯗ꯭ꯔꯤꯉꯩ, ꯂꯥꯞꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯛꯂꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨꯅ ꯃꯅꯥꯛꯇ ꯇꯠꯇꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯔꯕꯗ ꯂꯤꯡꯊꯣꯏ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯆꯠꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯅꯤꯗꯨꯁꯨ ꯇꯠꯇꯅ ꯃꯦꯁꯦꯖ ꯊꯥꯅꯔꯛꯄꯅ ꯑꯅꯤꯗꯨꯁꯨ ꯐ꯭ꯔꯦꯟꯁꯤꯞ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯂꯣꯏꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ꯫ ꯅꯣꯡꯃ ꯐꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯕꯅ ꯀꯩꯗꯧꯔꯤꯒꯦ? ꯂꯩꯁꯤꯂꯦꯝꯕꯤ ꯊꯕꯛ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯗ꯭ꯔꯦ꯫ ꯄꯤꯗꯤ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯨꯇꯨ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯊꯕꯛ ꯆꯤꯜꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯍꯣꯔꯦꯟ ꯁꯪꯉꯀꯥꯟꯗ ꯍꯟꯖꯔꯛꯑꯅꯤꯗ, ꯑꯗꯣ ꯃꯦꯁꯦꯖ ꯁꯨꯝ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦꯕꯨ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯦꯁꯦꯖ ꯍꯟꯅꯤꯡꯕꯒꯤ 이불 ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ 이불 ꯂꯥꯛꯄ ꯍꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯅꯔꯛꯂꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯈꯨꯗꯝꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯗꯣ ꯉꯁꯥꯏ ꯇꯨꯇꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯒꯤꯅꯦ, ꯑꯗꯨꯒ ꯃꯦꯁꯦꯖꯇꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯏꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯣ ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯪꯉꯕ꯭ꯔꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯁꯪꯉꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯑꯃꯨꯛ ꯊꯥꯔꯨꯔꯒ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯀꯥꯎꯋꯦ, ꯁꯪꯗ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯇꯣꯛꯎꯔꯣ꯫ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯆꯥꯛꯀ ꯂꯣꯏꯔꯀꯥꯟꯗ ꯆꯥꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯅꯤꯡꯗꯕꯩ ꯋꯥꯅꯤꯅꯦ, ꯇꯨꯝꯃꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ? ꯏꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ, ꯄꯤꯖꯒꯦ ꯂꯥꯛꯎꯅꯦ, ꯅꯕꯨꯛꯇꯣ ꯄꯣꯛꯈꯥꯏꯒꯩ ꯄꯤꯖꯒꯦ꯫ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯆꯥꯗꯣꯔꯤꯕ ꯅꯪ ꯑꯣꯏꯅꯅꯦ ꯀꯞꯄꯒ ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯩꯗꯤ ꯀꯞꯄꯤꯔꯣꯏꯗ, ꯃꯌꯥꯝꯒꯤ ꯁꯔꯨꯛ ꯐꯥꯎꯕ ꯃꯨꯟꯗꯅ ꯆꯥꯗꯣꯏꯅꯤ꯫ ꯍꯥ? ꯆꯥꯅꯤ ꯅꯪ꯫ ꯑꯩꯅ ꯊꯥꯛꯄ ꯃꯣꯔꯣꯛꯁꯦ 1-2ꯗꯤ ꯅꯠꯇꯦꯀꯣ, 25ꯅꯤ꯫ ꯏꯁ, ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯈꯪꯗꯦ, ꯍꯦꯛꯇ ꯊꯥꯛꯅꯤꯡꯉꯛꯄ꯫ ꯍꯣꯏꯗ, ꯑꯩꯗꯤ ꯁꯥꯕꯤꯔꯣꯏ,
ꯅꯨꯡꯁꯤꯕꯤꯅ ꯊꯥꯛꯄ ꯃꯣꯔꯣꯛꯄꯨ ꯃꯦꯁꯦꯖꯇꯣ ꯈꯪꯍꯧꯗꯅ ꯏꯔꯒ ꯊꯥꯖꯤꯟꯈꯤ ꯊꯥꯔꯝꯗꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯀꯛꯊꯠꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯦꯟꯇ ꯈꯪꯍꯧꯗꯅ ꯅꯝꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯏ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯡꯁꯤꯕꯤꯅ ꯊꯥꯛꯄ ꯀꯥꯏꯅ ꯅꯃꯥꯏꯗꯨ ꯀꯤꯟ ꯆꯥꯒꯦꯔꯥ ꯅꯨꯡꯁꯤꯕ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯂꯩ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯤꯍꯨꯟꯗꯣ ꯗꯪ ꯗꯪ ꯆꯣꯡꯉꯤ ꯍꯔꯥꯎꯒꯦ ꯇꯧꯅ ꯅꯣꯛꯄ ꯃꯤꯅꯣꯛꯁꯨ ꯅꯣꯛꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯅꯨꯡꯁꯤꯕ ꯏꯀꯥꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯦꯁꯦꯖ ꯀꯣꯟꯅ ꯊꯥꯔꯒꯦ ꯈꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗꯝꯕ ꯀꯤꯄꯤꯟꯗ ꯀꯣꯜ ꯇꯧꯏ ꯀꯤꯄꯤꯟꯅ ꯍꯜꯂꯣ ꯅꯣꯡꯗꯝꯕꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯕꯣꯠꯀꯥ ꯍꯥꯞꯅ ꯄꯣꯔꯛꯑꯣ ꯉꯁꯤꯗꯤ ꯃꯊꯛꯇ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯀꯅꯤꯌꯦ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦꯍꯦ ꯑꯩꯁꯨ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯍꯦꯟꯖꯥꯡꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁ ꯅꯪ ꯍꯥꯟꯅ ꯌꯧꯔꯛꯈꯣꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯦꯟꯖꯥꯡ ꯑꯊꯣꯡꯕ ꯃꯌꯥꯝ ꯌꯣꯜꯂꯤꯗꯨꯗꯤ ꯑꯗꯨꯗꯩ ꯈꯔ ꯀꯣꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯁꯤꯂꯣ ꯀꯤꯄꯤꯟ ꯃꯌꯨꯝꯗ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝꯕ ꯍꯣꯏꯗ ꯄꯥꯏꯔꯛꯏ ꯀꯤꯄꯤꯟꯅ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯀꯥꯏꯀꯨ ꯁꯥꯕꯣ ꯅꯣꯡꯗꯝꯕ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯏꯁ ꯀꯥꯏꯀꯨ ꯁꯥꯕ ꯀꯥꯏꯅ ꯅꯞꯅꯤꯍꯦ ꯅꯪ ꯀꯣ ꯑꯩ ꯀꯥꯏꯀꯨ ꯃꯥꯟꯗꯕꯅꯦ ꯕꯣꯅꯦꯝ ꯃꯥꯟꯕꯅꯦ ꯑꯩꯁꯦ ꯀꯥꯏꯀꯨ ꯀꯥꯏꯅ ꯅꯁꯛꯇꯨꯒ ꯕꯣꯅꯦꯝꯒꯁꯨ ꯑꯣꯏꯅꯤꯡꯉꯤꯕ꯭ꯔꯣ ꯅꯪꯕꯣ ꯕꯤꯍꯥꯔꯒꯤ ꯆꯨꯍꯤꯡ ꯆꯨꯝꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯛꯄꯣꯏꯗꯨꯒ ꯑꯅꯤꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯕꯣꯠꯀꯥꯗꯣ ꯇꯪꯈꯥꯏ ꯆꯟꯖꯤꯜꯂꯛꯂꯦ ꯑꯗꯒꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ